Lakhipuronline puthokchaba August ki tangkun thangja numit ki Khomjinba Pao tabirasi. Ahanbada maruoiba Pao. Bangladesh Manipuri Sahitya Sangsatna Nilima Singha Ningsing Mana Handak Saknairaba Iba Khetri Bir the Piragani. Driver Union Marina Kauba National Highway Kuntratret Imphal Jiri Lambi Giban Kharani Komthokre. Mark Wang na pass tauba ST plane OBC amadi MOBC Mahiroi Singda Assam Lengakna Selgi Mating Pinanaba Darkas Kauri. Macha tara pokpi mama Singda Selgi Mana Rubel million ama piragani haina Russia gi President Vladimir Putin na lauthokre amasung Duran Kapta Delhi FC amadi Kerala Blasters goal amamam chanaduna draw ikre. Group C gi aniswa matchta Chennai FC amadi Army Red ngasi Imphal gi Kuman Lampak Stadium da sanaragani. Haujik mapungoi papau tabirase. Bangladesh Manipuri Sahitya Sangsatna Literary Amadi Culture Gilamda Chahi Ani Matungda Piba International Award Nilima Singha Ningsing Mana Handak Chahi gi oina Manipur gi Saknairaba Iba Khetri Bir da Piragani haina Sangsat ki President A.K. Seramna lauthokre. Lagliba November gi tang mari Sileta pangthokadoriba International Manipuri Literary Conference ta mana silanthokani hairi. Mana asida lengyan phi citation amasung Bangladesh ki seloina lupa lising tara yaugani. Khetri Birgi hojik phauba Nobel Phungawari Pareng yauna lairik mapan phongkre. Sahitya Academy Award, Manipur State Award for Literature, State Kala Academy yauna mana taramathoi phangkre. Panba yabadi lising ani ga tara tagi piba hokiba Nilima Singha Award asi ahanbada Manipur gi aiba Sarachan Thiamda aduga mathangdana Lisingani Mapanda Professor N. Tombida Piki Adubu Lisingani Kunmathoi Chahida COVID Namaram Oraga Manasi Piki de Haina Agartala dagi RK Tarunjit Paudam Lagdi. All Jiribam Road Transport Drivers Union, All Manipur Road Transport Drivers Amadi, Motor Workers Union, Khongsang Hills Driver Union Amadi, Oinam Long Driver Union, Loop Maria Sina, Matam Kayadagi National Highway Number Kuntrataret, Imphal Jiri Lambi Asigi Patriba, Mapam Singh, Sembinana Babarilaina Basingda Kayarakana Hajarabasu, Nasi Pauba, Lambi Asi Sembidana Lairakpa Sidagi, Tang Kungi Ayukipung Manga Taba Matamdagi, National Highway Kuntrataret, Lambi Paring Asidat, Jeliba, Passenger Gari Sing Yauna, Lambi Asi, Matam Kaktana Ban Kauragani Haina Lauthokraba Matung, Ngarang Paumising Yauna, Barak Pauba Yengsiluba Matungda, NSIDCL Semjinba Haurambana Maramoiraga, Lagliba August Kitang Kun Manga Paubada Matam Karani, Ban Komthokle Haina, All Jiribam Road Transport Drivers Union Gi President, M. Tombabu Singna, Paumisinga Unaba Mada Pongdokre. Barak Pauba Koina Lambigi Raki, Lako Matamda, Jatkiba, Chaliba Tashigi, Tarik Tratreta, Aikogi, All Jiribam Road Transport Driver Union Gi, Secretary da. Tarik Kungi, Ayukung Manga Dagi, Ban Lau Pokibado, Adugi Malam, Oeraga, Equina Raki Lakabani, Lapashida, Lambi, Mate Kataba, Kara, Suramba, Uba, Amadi, NSIDCL Gi, Mikey Dagi, Tarik Kulmanga Gi Manung, Asipao Gi Manunda, Abagasi, Ayamba, Sanaba Torage, Haiba, Ayaba, Pirakana Malam Oeraga, Tarik Kungi, Ayukung Manga Dagi, Ban Haibasi, Komtok Haraga. Tarik Kulmanga Paupa, Komtok Jere, Garigumba, Tarik Kulmanga Asigi Manungda, Makoina, Equina Pamliba, Mawongida, Sembitaba, Amadi, Lambi repairing to Vitaba Taragadi, Makhataba, Tarik Puntaruki, Ayuktagi, Ekoi, Garigi, Pantoba, Tarik Tadopachi, Akang Nabalitana, Jatagani, Haibase, All Jiribam Road Transport Driver Union Amadi. Oinamno Driver Union Loinana, All Manipur Road Transport Drivers and Motor Works Union Amadi, Khongsang Hills Driver Union Manipulaga, Aikoi Banasi Driver Mayanga Pulaga, Sawachagani Haibase, Aikoi Mayam Media Gitunga. Excellent coaching for Navodaya Vidyalaya and Sainik schools for Class 6 English and Manipuri medium. By a group of experienced teachers with experience of 10 years.
For further information, contact 700544039 or 6003966742. Lainingan Nauria Fulogi Mapok Komon Ningsing Thoram Pangthoki Bagi Pau Makhatana Lakdi Chahi Chamaga Kuntramari Suba Lainingan Nauria Fulogi Mapok Komon Ningsing Thoram Badarpur Ghat Manipuri Bosti Apok Marup Sinduna Agas Kitang Taranipan Pangthokre Ahan Monindrona Firal Chinkhalaba Matung Machamanai Singna Isai Saideng Wareng Chingba Pathoktuna Numidasiki Thoram Pangthoki Haina Badarpur Ghat Manipuri Bosti Apok Marup ki President Sandam Ningthoren Amadi Secretary Thabong Bagi Cherolamada Fongdorakli Lising Aniga Kunithoi Kunhumdoi Chahida Mark Wangna Pass Taukiba Assamgi ST Plane OBC Amadi MOBC Mahiroi Singda Assam Lenga ki Maiketagi Sel ki Tengbang Pinanaba Darkas Kauri ISSLC da Punma Mark ki Chada Marfu Amadi Masigi Mathakta Phangba Natraga 10+2 gi exam da Apunma Mark ki Chada Humbutara Manga Amadi Masigi Mathakta Phangba candidate sing Oigadabani Darkas Pisin Bagi Aroiba Tarik Agas ki Tang Kuntramathoi Hiramasigi Matang da Akupa Marol gi Damak Assam Lenga ki Directorate of Tribal Affairs Plane gi website www.directorwptbc.assam.gov.in website asidagi khangba yagani haina cherol asida palli Dharmagi oiba chatnabi amadi harau tayambaga loinana ngarang Barak Tampak ki mafam dasu Krishna Janmashtami gi thauram pangthokre ngarang Silchar gi Syam Sundar Akhra Iskon Mandir Gopal Akhra Radhamadop Akhra na chingbadasu thauram asi chinglemna pangthokki Khangan jaba ma Nehru College Poilapul gi NCC Boys Army Wing gi oina lising ani ga kunithoi besta anoba ming chanana bagi tamak lagliba August ki tang kunhumdoi leibok pokpa numit ayuki pung taruk makhai gi mamangda lakna na bahairi candidate singna class 10 gi mark sheet admit card college admission gi receipt bank passbook amadi Aadhaar natraga PAN card loina rakadabani hairi Tangai Fadana face masks upkadabani aduga ayuki pung taruk makhai gi mamangda Poilapul DSA ground da thunglagadabani hairi akupa marol gi damak A Rohit Singha SUO phone number 9954253363 natraga Arun Kumar Gupta BHM phone number 8638103043 da pau phaunana bahairi Maruti Suzuki Arena showroom ama Kasar Lakhipur gi Fulertol Chingya lekai da hangdok jare Gari leibining basingna showroom asida lengbirakuna hojik pijariba offer sing asigi kudong chaba lobiu Adom gi amanba car ahanba car da exchange tawbagi kudong chaba su pijari ngasi mak pau phauna biu branch manager Dilip Singha mobile number 8471840737 natraga 9435218331 da pau phauna biu Macha tara pokpi mama singda sel gi mana oina rubel million ama piragani haina Russia gi president Vladimir Putin na lauthokre senpa masi Bharat ki lupa lakh 36 ga lising 19 romni leibak asigi missing hengat anabagi pandamda Moscow da ngarang wapam asigi matangda president Putin na lauthokibani thawong asi ngasidagi chahi 39 gi mamangda Russia na Soviet Union oiringai Stalin Bulganin gi matamda chanaram labani Haukiba tha taruk chumna chathakiba Russia Ukraine gilanda chaurakna Russia gilanmi lising yang khairom sikre hairi asitanatana covid laichatna maram oiraga haukiba chahi ani asida Russia da miyoi kaya gi punsi mangki West Bengal Manipur amadi Assam na yumbu oiduna punna team kunna saruk yaduna pangthokliba chamaga kuntra mathoi suba Duran Cup football tournament
Guwahati gi Indira Gandhi Athletic Stadium da ngarang sanakiba Group D gi anisuba match da Sudeba Delhi FC amadi Kerala Blasters goal amamam chanaduna draw oikre. Nakal amaromda Kolkata gi Kishore Bharati Krirangan da ngarang sanakiba Group A gi match amada mamang chahi gi champion FC Goa na Indian Air Force bu Panjal ama Swinoda thoikre. Tournament asigi ngasi Group B gi match da Mohun Bagan amasung Rajasthan United Kolkata da sanagani aduga Group C gi anisuba match da Chennai FC amadi Army Red ngasi Imphal gi Khomjinba Pao Stadium da sanagani. Panbayai Duran Cup haina sukhangnaba Duran Football Tournament asi Asia gi oina khwaidagi liraba aduga Malem gi oina ahum suba khwaidagi liba tournament ne. Tournament asi ihananba oina Simla da 1995 da sanaba hoki. Matamadugi British India gi Foreign Secretary Sir Henry Mortimer Durana tournament asi hodokibani. Aroibada maroiba pau amukhanna. Bangladesh Manipuri Sahitya Sangsatna Nilima Singha Ningsing Mana Handak Saknairaba Iba Ketribir da Piragani. Driver Union Marina Kauba National Highway Kuntratret Imphal Jiri Lambi gi ban kharani komthokre. Mark Wang na pass tauba ST plane OBC amadi MOBC mahiroi singda Assam lengakna sel gi mating pinanaba darkas kauri. Macha tara pokpi mama singda sel gi mana rubel million ama piragani haina Russia gi President Vladimir Putin na lauthokre amasung Duran Cup da Delhi FC amadi Kerala Blasters goal amamam chanaduna draw ikre. Group C gi aniswa match da Chennai FC amadi Army Red ngasi Imphal gi Khomjinba Pao Stadium da sanaragani. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.